ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ, ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯕ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ, ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯄ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯐꯠꯇꯕ ꯍꯥꯏꯔꯤꯕꯗꯨꯗꯒꯤ, ꯑꯊꯦꯝꯕ ꯍꯥꯏꯔꯤꯕꯗꯨꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯗꯨꯅ ꯀꯧꯖꯕ, ꯊꯥꯒꯠꯆꯕ ꯄꯨꯝꯅꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯏꯅ ꯗꯦꯀꯣꯔꯦꯁꯟ ꯈꯖꯤꯛꯇꯪ ꯇꯧꯖꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯒ ꯏꯁꯇꯥꯔꯁꯦ ꯃꯌꯥꯝꯗ ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯈꯛ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯃꯌꯥꯝ ꯃꯊꯛꯇ ꯊꯝꯃꯤꯕ ꯏꯁꯇꯥꯔꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯪꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ, ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯥ? ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯝ ꯅꯛꯁꯟꯕ ꯍꯥꯏꯕꯨ ꯌꯥꯝ ꯅꯛꯁꯤꯜꯂꯦ, ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯗꯦꯀꯣꯔꯦꯁꯟ ꯇꯧꯖꯔꯝꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤ ꯅꯤꯡꯅ ꯁꯪꯂꯦꯟꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯇꯥꯔ ꯑꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯃꯌꯥꯝ ꯁꯤꯒꯤ ꯃꯊꯛꯇꯒꯤ ꯏꯁꯇꯥꯔꯁꯦ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤꯗ ꯑꯀꯣꯏꯕꯗ ꯊꯤꯔꯦ, ꯐꯪꯗꯕ꯫ ꯃꯌꯥꯝ ꯀꯣ ꯏꯁꯇꯥꯔꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤ, ꯌꯥꯝ ꯃꯊꯧ ꯇꯥꯏ꯫ ꯃꯌꯥꯝ ꯏꯁꯇꯥꯔꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ꯫ ꯑꯈꯪ ꯑꯍꯩꯔꯕꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯏꯕꯗꯣ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯊꯋꯥꯟꯃꯤꯆꯥꯛ, ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯣꯛꯐꯝ ꯑꯗꯨ ꯇꯥꯛꯈꯤꯕꯅꯤ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯐꯝ ꯇꯥꯅ ꯆꯠꯇꯨꯅ ꯑꯃꯁꯨꯡ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤ ꯇꯥꯛꯈꯤꯕꯅꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯗꯨꯕꯨ ꯂꯝꯕꯤ ꯇꯥꯛꯈꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯔꯪꯕꯗꯣ꯫ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯁꯇꯥꯔ ꯑꯁꯦ, ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯗ ꯐꯪꯗꯦ꯫ ꯃꯌꯥꯝ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯁꯤꯜꯆꯔꯗꯒꯤ ꯂꯥꯞꯄꯦ, ꯀꯤꯂꯣꯃꯤꯇꯔ 40-45 ꯃꯨꯛ ꯂꯥꯞꯄꯦꯀꯣ꯫ ꯑꯗꯣ ꯑꯃꯨꯛ ꯁꯤꯜꯆꯔ ꯆꯠꯄꯁꯤꯁꯨ ꯀꯩꯅꯣ ꯑꯣꯏꯕ ꯃꯌꯥꯝ ꯀꯣ, ꯈꯔ ꯂꯥꯞꯄ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯊꯤꯔꯦ, ꯌꯦꯡꯉꯦ, ꯂꯩꯇꯦ꯫ ꯑꯗꯩ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯗꯨꯁꯨ ꯑꯗꯨꯝ ꯑꯃ ꯍꯥꯞꯆꯅꯤꯡꯕꯅꯤ, ꯑꯗꯨꯁꯨ ꯊꯤꯕ, ꯑꯗꯨꯁꯨ ꯐꯪꯗꯕ꯫ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯑꯃ ꯌꯥꯗꯕꯗꯒꯤ ꯄꯥꯏꯞꯁꯦ ꯑꯗꯨꯝ ꯁꯦꯝꯍꯟꯕꯅꯤ꯫ ꯄꯥꯏꯞ ꯁꯦꯝꯍꯟꯕ ꯃꯇꯝꯗ ꯄꯥꯏꯞ ꯁꯦꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯄꯥꯏꯞꯀꯤ ꯄꯥꯔꯠ 3ꯈꯛ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯑꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯄꯥꯔꯠ ꯑꯃ ꯃꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯇꯩꯗꯤ ꯐꯪꯉꯦ, ꯄꯥꯔꯠ ꯑꯃꯈꯛ ꯐꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯠꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯤꯔ ꯆꯠꯄ ꯃꯇꯝꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄꯥꯏꯞꯇꯨꯒꯤ ꯄꯥꯔꯠꯅꯤꯀꯣ ꯃꯌꯥꯝ ꯁꯦꯝꯅꯕꯒꯤ ꯑꯗꯨꯝ ꯊꯤꯔꯒ ꯆꯠꯄ ꯃꯇꯝꯗ ꯐꯪꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯃ ꯌꯧꯔꯦ꯫ ꯃꯐꯝꯗꯨꯗ ꯃꯌꯥꯝ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄꯥꯏꯞꯇꯨꯁꯨ ꯐꯪꯉꯦ, ꯑꯗꯨꯒ ꯏꯄꯥꯒꯤ ꯏꯁꯇꯥꯔꯁꯦ ꯑꯁꯤꯒ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯁꯨ ꯂꯩꯔꯝꯃꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯩꯅ ꯂꯧꯖꯔꯦ ꯃꯌꯥꯝꯁꯦ, ꯍꯥꯏꯕꯗꯤ ꯏꯄꯥ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯏꯁꯇꯥꯔ ꯑꯁꯤꯒꯤ ꯃꯐꯝ ꯇꯥꯅ ꯄꯨꯕꯤꯕꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ꯫ ꯁꯤꯅꯤ ꯃꯌꯥꯝ, ꯌꯥꯝ ꯅꯨꯡꯁꯤ ꯏꯄꯥ ꯏꯁꯣꯔ꯫ ꯎꯕꯤꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯣꯏꯖꯕꯅꯤ꯫ ꯃꯌꯥꯝ ꯃꯅꯨꯡꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯀꯟꯕꯤꯕ ꯃꯄꯨ ꯃꯌꯥꯝ, ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ, ꯑꯅꯥꯕꯗꯒꯤ ꯀꯟꯕꯤꯕ, ꯍꯩꯀꯥꯞ ꯆꯩꯀꯥꯞꯇꯒꯤ ꯀꯟꯕꯤꯕ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯁꯤ ꯑꯅꯥꯕ ꯊꯣꯛꯀꯗꯧꯕꯗꯒꯤ ꯀꯟꯕꯤꯕ, ꯂꯥꯡꯇꯛꯅꯕꯗꯒꯤ ꯀꯟꯕꯤꯕ, ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗꯒꯤ ꯀꯟꯕꯤꯕ, ꯃꯌꯥꯝ ꯑꯋꯥꯕꯗꯒꯤ ꯀꯟꯕꯤꯕ, ꯄꯣꯠꯂꯨꯝ ꯄꯨꯕꯗꯒꯤ ꯀꯟꯕꯤꯕ, ꯍꯤꯔꯝ ꯄꯨꯝꯅꯃꯛꯀꯤ, ꯅꯣꯔꯣꯛꯇꯒꯤ, ꯍꯦꯜꯗꯒꯤ, ꯈꯝꯅꯨꯡ ꯂꯩꯕꯥꯛꯇꯒꯤ, ꯖꯦꯍꯟꯅꯨꯝꯗꯒꯤ ꯀꯟꯕꯤꯕ, ꯃꯌꯥꯝ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ, ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯠ, ꯑꯩꯒꯤ ꯁꯔꯒꯒꯤ ꯏꯄꯥ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯏꯄꯥ ꯏꯁꯣꯔ꯫ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ꯫ ꯃꯌꯥꯝ ꯃꯅꯨꯡꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯈꯔ ꯑꯗꯨꯝ ꯗꯦꯀꯣꯔꯦꯁꯟ
ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯕ ꯍꯧꯖꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯑꯣꯏꯔꯤꯕ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯁꯦꯝꯍꯟꯕꯤꯕ ꯏꯄꯥꯒꯤ ꯁꯪꯂꯦꯟꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩ ꯊꯥꯖꯧ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯈꯣꯏꯗ ꯂꯣꯏꯅꯍꯟꯕꯤꯒꯦ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯗꯣ ꯅꯈꯣꯏꯗ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕ ꯏꯁꯣꯔꯅꯤ ꯃꯌꯥꯝ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯕ ꯑꯇꯣꯞꯄ ꯙꯔꯃ ꯍꯣꯡꯗꯣꯛꯎ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯕ ꯑꯩꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯦ ꯑꯩꯗꯤ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯇꯧ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯆꯨꯝꯕ ꯇꯧꯍꯟꯕ ꯂꯥꯛꯄꯅꯦ ꯑꯩꯗꯤ नखोइदा धर्म ngau हाइबा लाक्पा नते धर्म ngakpa लाक्पने कलबारी की क्रॉस ता प्रभु जीसु न पांग तिंखिबदो महाकना करी हाय अइना अइगी स्वर्गदूत सिंह दा हाइबा मतमदा स्वर्गदूत लिसिंग लिसिंग लाकने अदुबु अइदी मियबने खोइगी दमकता ई ताबा लाक्पने पाप हाइबसे मियबगी ई दा चंखिबगी मरमना हाइबा ई अदो लौथोकपा पाप चेलबा ई अदो लौथोकपा लाक्पने ईश्वर की लेसेम्बी मपुगी ई थाददुना अखोइबु कनबीबा लाक्पने मैम प्रभु जीसु ख्रिस्त की नुंसीबसिदी हाइरिङैगी लोइबा नाइरोय जात बिजात खाइदे अइगी मागी खाइदे जेक्नबा कनागुमना नुंसीदबदो जेक्नबा अदुबु नुंसीउ हाय जेक्नबना लामगदी पिजौ खौरांगदी पिथौ युमलोन नरिबसिंबु नसामकुमना नुंसीउ नखोइना करिगुम्बा कटनबगी कटना पोट पुदुना निंगना संगदा चटपा मतमदा करिगुम्बा नखोइना नचिननावगी मथक्ता नुंगाइनदबा निंगसिंगलक्लबदी नंगी कटना पोट अदो मफम अदुदा थनमु अमसुंग नंगना निंगसिंगलक्लिबा नुंगाइनदबा नचिननावदुगा चमथोकनौ अदुगा अमुक लाउ नंगी कटना पोट अदु पुरगा ईश्वरना लौसिनबिगनी नत्रगदी लौसिनबिरोय हाय असिना ताइबसे ईश्वरना ख्वाइदगी पामजबसे प्रभु जीसुना पामजबसे नुंसीनबनी मी हालू हाइब जीसु की चिंदगी याउदे क्रिश्चियन हाइरिसे मैम जीसुना क्रिश्चियन धर्म चलो हाइब लाक्प नते जीसु ख्रिस्त की लंबीदी धर्म तोंगानब धर्म अमा पुथोकप नते मैम धर्मना अफब ताई जीसुना अफब ताकप खक्त नते अफब ओहनब लाक्पनी ओहनबनी थवाई थादुना शीब कना यावी थवाई थादुना हिंगटप कना यावी अइगी हक्चांगदगी तारकप दाकफमना नखोइगी नाब फहनबिरे हाइब कना यावी अइदी हिंगटप अमसुंग हिंगब दुनी हाय मैम प्रेज द लॉर्ड प्रेज द लॉर्ड प्रेज द लॉर्ड याम थागतचरी मैम ब्लैंकेट से लेजरे ब्लैंकेट से हाना येंजगनी मसिगी मतुंगदा अमुक लौजगदौबनी मैम इपागी नुंसीबा पान ओहनबीबा ngakतनी मैम प्रभु जीसु ख्रिस्तना ओहनबीबा ngakतनी महाकी मफमदा ओइथोक्तबा लेते कनागुम्बा मीसिंगना अइदी क्रिश्चियन से याम यादे साउनिंगी क्रिश्चियन चटपसिंगबु साउनिंगी हाइबा तारगदी जीसुना अदोमबु याम नुंसी हाइबा काउबीगनो जीसु थाजबदी नुंसीबा हेंगलनगनी को अचुम्बा नुंसीबा हाइबा नुंसीबगी मरीदो महाकना पीबनी मैम इमा इपागी नुंसीबा करिनो इमा इपा मिटना उबा लाइनी हाइबसिदी अंगांग ओइरिङैदगी तारगा लाई अदुबु इमा इपाना यादबा थबक कया अमा तौखि इमा इपाबु पेलहनबा ngamde अदुबु जीसु ख्रिस्तना हाइबदी ताइबंग पान असिदा नखोइना पुंसी नुंसांगना लेनिंगबा तारगदी नमा नपाना हाइबा इल्लु पुंसी नुंसांग निंगदबा हिंगनिंगदबा याउदे मैम लोइना हिंगनिंगबनी ngana siningba yaude hingningi haiba ishorna khangi maram aduna aikoina karigidamakta ima ipabu ikai khumnagadobano aibu pokpiba khakta natana punsi nungsangnabagidamagta ima ipabu ikai khumno haibase takpiribani mayam matei manau karino handak kainoda akoigi kasar sida mayam video ma viral oikiba domna su yengbiramba yai manipur gi nupi ama amasung kasar gi nupi ama
ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯆꯥ ꯂꯩꯕ ꯅꯨꯄꯤ ꯂꯩꯕ ꯃꯆꯥ ꯂꯩꯕ ꯑꯅꯤꯃꯛ ꯌꯨꯝ ꯄꯥꯜꯂꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯔꯨꯝ ꯔꯦꯟꯠ ꯚꯔꯥ ꯂꯧꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯇꯣꯉꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯝ ꯀꯛꯄꯅꯆꯤꯡꯕ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯈꯟꯕ ꯌꯥꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯂꯩꯔꯒ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯏꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯏꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯗꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯖꯤꯁꯨꯅ ꯌꯥꯗꯦ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯜꯂꯁꯨ ꯌꯥꯕ ꯂꯩ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯕꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤꯇꯅ ꯈꯪꯒꯅꯤ ꯃꯆꯥ ꯄꯣꯛꯑꯒ ꯃꯆꯥ ꯂꯩꯔꯒ ꯃꯄꯨꯔꯣꯏꯕꯗꯨ ꯌꯦꯡꯉꯒ ꯂꯩꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯥꯏꯒꯗꯕꯗꯣ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯗꯦ ꯃꯌꯥꯝ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤ ꯈꯪꯉꯝꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯈꯠꯅꯔꯝꯃꯤ ꯈꯝꯃꯟꯅꯔꯝꯃꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯣꯟꯅ ꯀꯣꯏꯅꯒꯦ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯗꯒꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯔꯦ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯊꯋꯥꯏꯗꯤ ꯑꯅꯤꯅꯤ ꯍꯛꯆꯥꯡꯗꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯀꯅꯥꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯅ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯈꯪꯗꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯏꯁꯣꯔꯅꯗꯤ ꯈꯪꯉꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯍꯛꯆꯥꯡ ꯑꯩꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗꯣ ꯑꯗꯨꯅ ꯑꯣꯏ ꯊꯪꯕ ꯈꯨꯠꯁꯤꯗ ꯅꯪꯗꯤ ꯈꯨꯠ ꯌꯦꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯥꯍꯟꯕ ꯋꯥꯍꯟꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯋꯥꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯝꯊꯥꯛ ꯇꯧꯕꯗꯣ ꯃꯁꯥꯅ ꯃꯁꯥꯗ ꯅꯝꯊꯥꯛ ꯇꯧꯖꯕꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤꯅꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯒꯤ ꯃꯄꯨꯔꯣꯏꯕ ꯈꯪꯗꯕꯗ ꯐꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯗ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤ ꯇꯥꯛꯄꯤꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯍꯟꯕ ꯏꯄꯥ ꯏꯃꯥ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯃꯄꯨꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯈꯥꯏꯗꯣꯛꯄ ꯃꯉꯣꯟꯗ ꯂꯩꯇꯦ ꯇꯤꯟꯁꯤꯟꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯤꯡꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯌꯦꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯧ ꯍꯥꯏꯕ ꯌꯦꯛꯅꯕꯅ ꯂꯥꯝꯃꯒꯗꯤ ꯄꯤꯖꯧ ꯈꯧꯔꯥꯡꯉꯒꯗꯤ ꯄꯤꯊꯛꯎ ꯍꯥꯏꯅ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯒ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯏꯟꯗꯕ ꯕꯥꯏꯕꯜꯁꯨ ꯄꯥꯏꯔꯒ ꯆꯔꯆꯇꯁꯨ चटपा मखुत चलबा मीबु हाटपीबा मी हाटलगा हराव हरावना लाकपा हालेलुया कायना का हाइबा मैखोय अदो जीसु ख्रिस्टगी असावबनी मैखोय क्रिश्चियन नते मैखोयना चटलिबदो मिंखकी क्रिश्चियन की धर्म अदुनी धर्मदा लैरगा कानरोय जीसु ख्रिस्टगी मचा ओइबा ताई धर्म मीना तौनै हैना तौबा नोमाइजिंग नुमिता चर्च का हैना दुम काबा बाइबल पाय हैना दुम पाबा ईश्वर गा अखोयगी मरी लैबगी मथौ ताई असिननी नौना पोकपा हाइबदो मयाम यीशु ख्रिस्टगा अदोमगा मपा मचागी मरी लैबियु यीशु ख्रिस्टना करी हाई मी अनी नत्रगा अहुम पुनबा मफमदा अई लै यीशु ख्रिस्टना हाइरंबा याई मी 500 नत्रगा लिसिंग पुनबा मफमदा अई लै हैना अदुबु यीशु ख्रिस्टना हाइबिबदो मी अनी नत्रगा अहुम पुनबा मफमदा अई लै यीशु ख्रिस्ट लैरबा मतमदा करिसु मथौ तादे हाइबा खंगबियु मपा मचागी मरी लै अदोमना जीसुबु थाजबा मतमदा हाइबा लैसेम बिरकपा मपुगी मचा ओइबा फंगी हाइना बाइबलना हाइबिबदो जोहानदा अदुम काउबिगनु प्रभु जीसु ख्रिस्ट महाक इंगथबगी जुबराजनी महागी पुनसी वारी यंगबियु तैबंग पानद धर्म कया अमा लै ममिंग पंद्रगसु अदोमना हेना खंगबिगनी हाइबा धर्म संदोकपा मी अदुना लैरिङै मतमदा नुपी मयाम अमा लोलंबा पिकलिबी नुपी लौबा लान मयाम अमा सोकनरंबा मी मयाम अमा हटलंबा हाइबदुना धर्म संदोरकपा तारगदी करी ओइगनी मयाम मी अमा हाटलगा धर्मगी वाहै हाइबा याब्रा मयाम हाइबा ईश्वर महाक्ति मी हातोकपा नते महाकना लोइना ngami अदुबु महाक्ति कनबीबगी मपुनी मयाम प्रभु जीसु ख्रिस्ट यंगबियु महाक लुहोंगनम्ब्रा चही 38 मखाय हाइबसे महाक लुहोंखिब्रा लुहोंखिदे महाकी पुनसिदा लव स्टोरी लेरम्ब्रा अखोइना लव स्टोरी की वारीसु मयाम अमा ताई लव स्टोरी नुंसीनबा
ꯀꯣꯏꯅꯕꯒꯤ ꯋꯥꯔꯤ ꯇꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯦ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯇꯤ ꯂꯚ ꯁ꯭ꯇꯣꯔꯤ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯑꯩ ꯑꯃꯁꯨꯡ ꯑꯗꯣꯝꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯈꯤꯕ꯭ꯔꯥ ꯁꯥꯗꯦ ꯃꯍꯥꯛꯅ ꯀꯩ ꯇꯧꯔꯝꯃꯤ ꯄꯣꯛꯄꯗꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯃꯃꯤꯠ ꯎꯍꯜꯂꯝꯃꯤ ꯃꯈꯣꯡ ꯇꯦꯛꯄ ꯆꯠꯍꯜꯂꯝꯃꯤ ꯂꯦꯄ꯭ꯔꯣꯁꯤ ꯅꯥꯔꯕ ꯐꯍꯜꯂꯝꯃꯤ ꯆꯍꯤ 12 ꯆꯨꯞꯅ ꯏ ꯇꯥꯔꯕ ꯅꯨꯄꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯤꯁꯤ ꯈꯛꯇꯪ ꯄꯥꯏꯕꯗ ꯐꯩ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯐꯥꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯥꯞ ꯃꯆꯦꯠ ꯑꯃꯠꯇ ꯇꯧꯈꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯅꯨꯡꯅ ꯍꯥꯟꯅ ꯊꯥꯁꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡ ꯄꯨꯝꯅꯃꯛ ꯊꯥꯗꯔꯝꯃꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯀꯟꯕꯤꯈꯤ ꯖꯤꯁꯨꯅ ꯍꯥꯏ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯍꯥꯠꯀꯗꯧꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛ ꯍꯤꯡꯒꯠꯄ ꯃꯄꯨꯅꯤ ꯍꯤꯡꯒꯠꯂꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅꯁꯨ ꯂꯩ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯅꯕ ꯁꯤꯕ ꯂꯣꯏꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯕ ꯅꯠꯇꯦ ꯁꯤꯕ ꯂꯣꯏꯔꯒ ꯂꯣꯏꯗ꯭ꯔꯤ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯇꯧ ꯍꯥꯏꯕꯗꯤ ꯙꯔꯃꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯐꯕ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯙꯔꯃꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯁꯦ ꯑꯐꯕ ꯇꯧꯔꯒꯗꯤ ꯁꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯔꯣꯛ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯃꯌꯥꯝ ꯈꯪꯅꯁꯨ ꯈꯪꯗꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯤꯅꯕꯤꯔꯦ ꯃꯗꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯅꯕꯅꯤ ꯌꯦꯡꯕꯤꯌꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯡꯗꯗꯨꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯑꯔꯊ ꯌꯥꯎꯕꯅꯤ ꯕꯞꯇꯥꯏꯖ ꯇꯧꯕ ꯄꯨꯝꯅꯃꯛꯄꯨ ꯅꯠꯇꯦ ꯊꯥꯖꯕ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯃꯤꯡꯈꯛꯀꯤ ꯕꯞꯇꯥꯏꯖ ꯇꯧꯕ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯐꯪꯅꯕꯒꯤ ꯅꯨꯄꯤ ꯂꯧꯕ ꯌꯥꯅꯕꯒꯤ ꯊꯕꯛ ꯐꯪꯅꯕꯒꯤ ꯊꯤꯀꯥ ꯐꯪꯅꯕꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯀꯥꯟꯅꯔꯣꯏ ꯃꯗꯨ ꯃꯤꯡꯈꯛꯀꯤꯅꯤ ꯃꯤꯡꯈꯛꯀꯤ ꯑꯣꯏꯕꯁꯦ ꯌꯥꯗꯦ ꯃꯄꯥꯒꯤ ꯃꯆꯥꯒꯤ ꯃꯔꯤ ꯊꯃꯣꯏꯒꯤ ꯃꯔꯤ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯙꯔꯃ ꯍꯣꯡꯗꯣꯛꯀꯅꯨ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯙꯔꯃꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯖꯤꯁꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯣ ꯍꯥꯏꯕ ꯋꯥꯍꯩ ꯌꯥꯎꯈꯤꯗꯦ ꯖꯤꯁꯨꯒꯤ ꯆꯤꯟꯗꯒꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯗ ꯈꯥꯏꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯟꯇꯤꯌꯣꯈꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯕ ꯃꯇꯝꯗ ꯊꯥꯖꯗꯕꯁꯤꯡꯅ ꯊꯣꯟꯈꯤꯕ ꯃꯃꯤꯡꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯆꯠꯂꯣ ꯍꯥꯏꯈꯤꯗꯦ ꯉꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯁꯟꯗꯣꯛꯑꯦ ꯍꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯅꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤ ꯑꯩ ꯈꯪꯖꯔꯒ ꯍꯥꯏꯖꯔꯛꯄꯅꯤ ꯏꯁꯣꯔ ꯀꯅꯥꯅꯣ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯙꯔꯃ ꯌꯥꯝ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯗꯤ ꯑꯃꯈꯛꯇꯅꯤ ꯊꯣꯛꯏꯕ ꯅꯨꯃꯤꯠꯁꯦ ꯑꯃꯈꯛꯇꯅꯤ ꯅꯨꯃꯤꯠꯁꯦ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯏꯁꯣꯔ ꯍꯥꯏꯕꯗꯨꯅ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯄꯨ ꯀꯧꯕꯗꯨꯅ ꯁꯦꯝꯕꯅꯤ ꯍꯥꯏ ꯙꯔꯃ ꯑꯃꯒ ꯑꯃꯨꯛ ꯃꯥꯟꯅꯔꯛꯇꯦ ꯙꯔꯃ ꯑꯃꯗꯅ ꯁꯥ ꯑꯃ ꯆꯥꯎ ꯍꯥꯏꯅ ꯍꯥꯏ ꯙꯔꯃ ꯑꯃꯗꯅ ꯁꯥ ꯑꯃ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏ ꯏꯁꯣꯔ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯗꯤ ꯙꯔꯃ ꯑꯃꯒ ꯈꯠꯅꯍꯟꯒꯗ꯭ꯔꯥ ꯈꯠꯅꯍꯜꯂꯣꯏ ꯀꯔꯤꯅꯣ ꯑꯆꯨꯝꯕ ꯀꯅꯥꯅꯣ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯁꯤꯕ ꯂꯣꯏꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯗ꯭ꯔꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯏꯅꯈ꯭ꯔꯒꯗ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯙꯔꯃ ꯂꯩꯔꯝꯃꯤꯕ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕు ꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯑꯗꯣꯝ ꯍꯪꯕꯤꯌꯨ ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯂꯦ ꯊꯣꯡ ꯊꯤꯜꯂꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯀꯦ ꯀꯧꯖꯧ ꯈꯨꯝꯕꯤꯔꯛꯀꯦ ꯈꯧꯔꯥꯡꯕ ꯃꯉꯣꯟꯗ ꯄꯤꯊꯛꯏ ꯅꯤꯖꯕ ꯃꯉꯣꯟꯗ ꯄꯤ ꯊꯤꯕ ꯃꯥꯅ ꯐꯪꯉꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯁꯕꯖꯤ ꯂꯩꯕ ꯃꯇꯝꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯑꯩꯈꯣꯏ ꯑꯄꯨꯝꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯀꯅꯥꯅꯁꯨ ꯂꯩꯔꯒ ꯂꯥꯛꯇꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯦꯠꯂꯒ ꯌꯦꯡꯉꯤ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯃꯁꯥ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯄꯨꯝꯃꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯝꯗꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯁꯕꯖꯤ ꯇꯧꯔꯒ ꯊꯣꯡꯉꯒ ꯆꯥꯔꯅꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈꯤꯅꯤ ꯉꯥꯏꯍꯥꯛꯀꯤꯅꯤ ꯍꯥꯏꯔꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯑꯔꯣꯏ
ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯑꯩꯈꯣꯏꯁꯦ COVID-19 ꯍꯥꯏꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯈ꯭ꯔꯕ ꯗꯥꯛꯇꯔꯅꯁꯨ ꯀꯟꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯀꯗꯥꯏꯅꯣ ꯁꯔꯒ ꯍꯥꯏꯔꯤ ꯅꯣꯔꯣꯛ ꯍꯥꯏꯔꯤ ꯖꯟꯅꯠ ꯍꯥꯏꯔꯤ ꯖꯦꯍꯟꯅꯨꯝ ꯍꯥꯏꯔꯤ ꯍꯦꯜ ꯍꯥꯏꯔꯤ ꯍꯦꯚꯟ ꯍꯥꯏꯔꯤ ꯁꯔꯒ ꯂꯩꯕꯥꯛ ꯍꯥꯏꯔꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯥꯏꯔꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯣꯔꯣꯛ ꯖꯦꯍꯟꯅꯨꯝ ꯍꯦꯜ ꯇꯝꯊꯤꯕ ꯃꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯊꯋꯥꯏ ꯑꯃ ꯇꯥꯈꯤꯕ ꯃꯇꯝꯗ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯩꯇꯕ ꯃꯤꯌꯥꯠ ꯂꯩꯇꯕ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯏꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯗꯨꯒ ꯀꯅꯥ ꯆꯠꯀꯅꯤ मचिन थीबा नमथाक तौबा पाप की थबक तौबा पाप करीनो मीगी थमोई नहानबा मीगी मांगनबा तौबा पाप ने अदुबो अखोइदी पाप की थबक तौखी मयाम खनबिउ तौखिब्रा अदोम खंग खंगना नत्रगसु सोइदुना फत्तबा थबक तौखिब्रा पाप की तौमलदी शिबनी मरम अदुननी बाइबल ना पाप पाप हाइरिबदो कनागुम सिंगनदी सावी पाप पाप ता हाइ हाइदुना मरमदी ईश्वर पाप का लेमिनब यादे हाइब पाप तो अखोइदी तवी करमना अखोइ कोकचगनी हाइब वहांग असे ख्वाइदगी मरुनी मयाम अइना चाक चारगा अइना थनगदबनी अइना चाक चारगा अइगी नुपीना चाक चारा हेलदी अइगी नुपीगी पुक थलोय अइना पाप तौरगा करिगुम्बा सा अमदा करिगुम्बा सा अमा हत्पना सादुगी ई थादबना अइगी इराल कोकदरा प्रैक्टिकल होइबा वहांगनी मयाम अमुक्तंग खल्लगा यंगबिउ स्कूटी थौबा मतमदा हेलमेट उपतना स्कूटी थौबदो ट्रैफिक पुलिस ना फारगदी चालान तौई चालान पीद्रगदी जेल थमगनी गाड़ी थौबा मतमदा हेलमेट खक उपतबदा चालान पीद्रगदी जेल थमी ईश्वरगी वाही करिनो हाइबदो धर्मदी लाइक ताकथोक्तुना लेरबनी खंगना खंगना अखोइना नत्रगसु पानिंगदी हाइना पादबदुदी अखोइगी इरालनी ईश्वरना अखोइदा चालान थारकपा मतमददी करी ओइगदगे ट्रैफिक पुलिस ने चालान थारकपा मतमदा पैसा पिथोगा कोकनी ईश्वर की चालान दा पैसा ना यारोय मरम अदुना मतम लेरिङैदा कन्बीनबगी ऑप्शन अमखक ईश्वरना नुंसीबगी मरमना पिरकपदी मचानुपा जिसु ख्रिस्टनी जिसु ख्रिस्ता कौरगा यंगबिउ अदोमगी अवाबा पुलुमदो मांगोंदा सिनो नुंसीरबा चिलनाव इचे चली मा पाबुंगसिंग अई फम पाइदुना हाइबा नते अदोम फम पाइद्रसु याय अदोम ईश्वरगी मचानुपा मचानुपीनी हाइबा काउबिगनु अदोमना मयाम काउबिगनु यीशु ख्रिस्ट थाजबसे तसेंगना थाजरगा यंगबिउ मैतै नुंसीरकनी मैतै इनात नुंसीरकनी धर्म पुनमकपु नुंसीबा फावरकनी मतेंग पांगनिंगबा फावरकनी असिनी ईश्वरगी नुंसीबा कनादसु मिराइबा हंथबा येंगोय मरमदी यीशु ख्रिस्टना करी हाय युमलोनबबु नसामकुमना नुंसीउ हाइबसिदगी हेन करी अति हाइखिगनी मयाम धर्म अमगा खनौ हाइखिब्रा यीशु ख्रिस्टना मांगी यीशु ख्रिस्टगी चिंदगी मयाम साउनबा खटनबा हातोकनबा यंगथिनबा अमत्ता हाइखिदे अदुबु क्रिश्चियन कौरगा हातोइबसिंग नखोइगिदमक्ता खनबदा वाय नखोइना चटकदबा लंबीदो यीशु ख्रिस्टगी मनाक्ता नते यीशु ख्रिस्टना यादबा फत्तबगी मफमदा नखोइ हनगदौरे पुकनिंग होंगु मी अमबु कनबिउ मतमदुदा ईश्वरगी नुंसीबा लाकनी अदोमना मिंगोंदा थवाई हाप्पा ngambra सिगदौरबा अमदा अदोमना थवाई हाप्पा ngambra ngamde कनाना थवाई हापी ईश्वरना हापीरकपा थवाईबु हातोकपा लौबना हक्कनानो नंगोंदगी हेन कनबा अमा लई हाइबा खंगब्रा हाइबा लैसेमबि मपु महाकी चैदा मखोनसु थोय लेपसु ngमोय फंबसु ngमोय ए सावी हाइदुना कमेन बेट कमेन हनबसु ngमोय चेपसु ngमोय लोंबसु ngमोय अइगी पुंसीदा थोखी मयाम पुनमकपु ईश्वरना नुंसी अब्बा नाहकती अखोइ पुनमकपु नुंसीबा मपुनी नाहकी मनाक्ता लाक्सबा मतमदा थमोइदा इंगथबा फंगी इपा ईश्वर अखोइ कनबिउ मपुदा लाए हाइदुना इपा धर्मदी तैबंग पानबदा मयाम अमा लई फजा फजबा वाहिसु ताई अदुबु इपा येंगुबा मफमदा हातनिंगबा ngakta मी हातलगे हाइदुना इपा मी हालगा हराउना नोकनरी
ꯏꯄꯥ ꯅꯍꯥꯛꯅ ꯁꯦꯝꯕꯤꯕ ꯃꯤꯑꯣꯏꯕꯕꯨ ꯍꯥꯠꯇꯣꯛꯑꯒ ꯍꯔꯥꯎꯅꯔꯤ ꯏꯄꯥ ꯃꯈꯣꯏꯅꯗꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯄꯥꯅ ꯍꯥꯏ ꯑꯁꯤꯡꯕꯗꯣ ꯑꯄꯪꯕ ꯑꯣꯏꯍꯟꯒꯅꯤ ꯏꯄꯥ ꯅꯍꯥꯛꯅ ꯍꯥꯏꯕꯤꯕꯅꯤ ꯄꯨꯛꯅꯤꯡ ꯍꯣꯡꯖꯕꯁꯤꯡꯕꯨ ꯀꯟꯕꯤꯌꯨꯀꯣ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯀꯧꯔꯤ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ ꯉꯁꯤꯒꯤ ꯂꯥꯏꯕꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯄꯥ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯄꯥ ꯅꯍꯥꯛꯅ ꯁꯣꯛꯄꯤꯌꯨ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯌꯨ ꯊꯥꯖꯔꯕꯁꯤꯡꯗ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯌꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡ ꯈꯪꯖꯗ꯭ꯔꯤꯕꯁꯤꯡ ꯁꯥꯎꯔꯤꯕꯁꯤꯡꯗ ꯏꯄꯥ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯇꯥꯛꯊꯣꯛꯄꯤꯌꯨ ꯏꯄꯥ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯃꯄꯨꯅꯤ ꯃꯪꯂꯥꯟꯗ ꯇꯥꯏꯕꯪꯗ ꯏꯄꯥ ꯅꯍꯥꯛꯅ ꯎꯠꯅꯤꯡꯉꯒꯗꯤ ꯎꯠꯄꯤꯕ ꯉꯝꯃꯤ ꯅꯍꯥꯛꯀꯨꯝꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯃꯄꯨꯁꯤꯡꯒꯤ ꯃꯄꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯥꯏꯗꯣꯛꯍꯟꯗꯦ ꯄꯨꯟꯁꯤꯟꯍꯜꯂꯤ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯏꯄꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡ ꯀꯌా ꯑꯃ ꯈꯪꯅꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯅꯆꯥꯅ ꯕ꯭ꯂꯥꯡꯀꯦꯠ 100 ꯌꯦꯟꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ ꯁꯣꯏꯗꯅ ꯃꯈꯣꯏꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯕꯨ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯟꯈꯤꯕ ꯃꯇꯥꯡ ꯂꯩ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯦ ꯏꯄꯥ ꯅꯍꯥꯛꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯍꯜꯂꯤ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯇꯧꯍꯟꯕꯤꯔꯛꯏ ꯄ꯭ꯔꯚꯨ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥꯅ ꯉꯝꯗꯕꯕꯨ ꯀꯔꯤ ꯑꯃꯨꯛ ꯂꯩꯕꯒꯦ ꯄ꯭ꯔꯚꯨ ꯑꯐꯕ ꯍꯥꯏꯕꯗꯣ ꯏꯄꯥ ꯅꯍꯥꯛꯅꯤ ꯃꯉꯥꯜ ꯍꯥꯏꯕꯗꯣ ꯏꯄꯥ ꯅꯍꯥꯛꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯅꯍꯥꯛ ꯊꯥꯖꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜ ꯑꯃꯨꯛ ꯑꯣꯏꯍꯟꯕꯤꯔꯦ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗ ꯑꯗꯨ ꯄꯤꯌꯨ ꯑꯗꯨ ꯀꯠꯂꯨ ꯍꯥꯏꯗꯦ ꯄꯩꯁꯥ ꯄꯤꯌꯨꯁꯨ ꯍꯥꯏꯗꯦ ꯑꯋꯥꯡꯕꯗ ꯀꯥꯎꯁꯨ ꯍꯥꯏꯗꯦ ꯏꯁꯤꯡꯗ ꯂꯨꯞꯄꯨꯁꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏꯁꯦ ꯋꯥꯗꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯋꯥꯈꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯅꯕꯒꯤꯗꯃꯛꯇ ꯏꯄꯥ ꯁꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯅꯨꯃꯤꯠ 6 ꯈꯥꯡꯈꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯁꯔꯒꯗ ꯄꯨꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯍꯤꯡꯒꯠꯈꯤꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯃꯨꯛ ꯂꯩꯔꯤꯕꯒꯦ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯔꯦ ꯄꯨꯟꯁꯤꯟꯕꯤꯔꯦ ꯃꯇꯝ ꯑꯃꯗ ꯉꯥꯎꯁꯟꯅꯔꯝꯕ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯪꯖꯔꯦ ꯑꯔꯦꯝꯕ ꯉꯛꯇꯅꯤ ꯃꯌꯥꯝ ꯀꯟꯕ ꯑꯣꯏꯔꯝꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯟꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯕꯨ ꯏꯄꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯑꯊꯣꯏꯕꯅꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯂꯥꯛꯄꯤꯔꯝꯃꯦ ꯃꯌꯥꯝ ꯀꯤꯡ ꯗꯦꯕꯤꯠꯁꯟ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯆꯟꯗꯅꯤꯌꯥ ꯍꯣꯡ ꯁꯪꯕꯝ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯍꯦꯛ ꯎꯕꯗ ꯀꯞꯅꯤꯡꯉꯤ ꯎꯕꯗ ꯏꯄꯥ ꯏꯁꯣꯔ ꯇꯁꯦꯡꯅ ꯂꯦꯡꯁꯤꯜꯂꯛꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯀꯣ ꯁꯤꯁꯇꯔ ꯏꯆꯦ ꯏꯆꯟ ꯏꯄꯥ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯕꯅꯤ ꯅꯣꯡꯃ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯑꯩꯗꯤ ꯊꯃꯣꯏꯗꯒꯤ ꯑꯩꯁꯦ ꯆꯠꯂꯤ ꯕ꯭ꯔꯦꯟꯗꯒꯤ ꯍꯩꯇꯦ ꯊꯃꯣꯏꯗꯒꯤ ꯍꯩ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯊꯃꯣꯏꯗꯒꯤ ꯄꯥꯡꯕ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯔꯁꯨ ꯊꯃꯣꯏꯗꯒꯤ ꯀꯧꯕ ꯏꯇꯥꯎ ꯍꯥꯏꯔꯁꯨ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕ ꯏꯆꯦ ꯍꯥꯏꯔꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯒꯨꯝꯅ ꯍꯦꯛꯇ ꯈꯟꯕ ꯏꯆꯟ ꯍꯥꯏꯔꯒꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯈꯟꯕ ꯑꯗꯨꯅ ꯌꯨꯝ ꯑꯃꯗ ꯆꯠꯂꯒ ꯀꯦꯟꯁꯔ ꯅꯥꯕꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯦꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯦ ꯈꯥꯎꯗ ꯌꯥꯎꯖꯕ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯝꯃꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯊꯪꯅꯕ ꯑꯍꯟ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯨꯛ ꯂꯥꯎꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯖꯤꯁꯨꯅꯕꯨ ꯐꯍꯟꯕ ꯉꯝꯕ꯭ꯔꯣ ꯍꯥꯏꯕꯒꯤ ꯋꯥꯉꯥꯡ ꯑꯃꯈꯛ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ
ꯑꯩꯉꯣꯟꯗ ꯊꯨꯛ ꯂꯥꯎꯈꯤꯕ ꯑꯃꯁꯨꯡ ꯑꯩ ꯌꯥꯝ ꯌꯥꯡꯅ ꯊꯣꯛꯂꯛꯑꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯊꯛꯇ ꯉꯥꯡꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯖꯨꯛꯇꯁꯨ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯖꯨꯛꯁꯤꯡꯗꯁꯨ ꯀꯣꯛꯄꯤꯔꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥꯅ ꯑꯩꯅ ꯄꯥꯁꯇꯔ ꯑꯃꯗ ꯂꯥꯜꯂꯨꯕ ꯐꯨꯔꯨꯕ ꯑꯗꯨꯒ ꯄꯥꯁꯇꯔꯗꯨꯅ ꯍꯥꯏꯖꯔꯛꯄ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯖꯤꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯕꯗꯒꯤ ꯐꯪꯖꯔꯛꯄ ꯊꯋꯥꯏ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯕ ꯏꯄꯥ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈꯤ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯈꯤ ꯑꯃꯁꯨꯡ ꯑꯩꯅ ꯍꯜꯂꯛꯑꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯉꯟꯇꯥꯗ ꯄꯥꯎ ꯑꯃ ꯇꯥꯏ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯈꯤꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯕꯥꯠꯔꯨꯝꯗ ꯆꯪꯕꯗ ꯕꯥꯠꯔꯨꯝꯗ ꯁꯤꯔ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏ ꯃꯌꯥꯝ ꯕꯥꯠꯔꯨꯝꯗ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥꯏꯔꯤꯕ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯝꯃꯒ ꯑꯆꯥ ꯑꯊꯛ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯥꯡꯉꯛꯈꯤꯕꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯗꯣ ꯃꯍꯥꯛꯅ ꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩ ꯈꯜꯂꯤ ꯃꯔꯝꯗꯤ ꯏꯄꯥꯅꯅꯦ ꯃꯆꯥꯁꯤꯡꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯆꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯥꯡꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯎꯕꯁꯦ ꯑꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯌꯥꯅꯤꯡꯗꯦ ꯑꯄꯣꯁꯇꯜ ꯄꯣꯜꯒꯤ ꯋꯥꯔꯤꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯄꯣꯜꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯑꯣꯠ ꯅꯩꯕ ꯃꯇꯝꯗ ꯗꯃꯥꯁꯀꯁ ꯂꯝꯕꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯣꯛꯂꯛꯈꯤ ꯄꯣꯜꯅ ꯍꯥꯏꯈꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯇꯝꯗꯨꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏ ꯑꯩꯗꯤ ꯅꯍꯥꯛꯅ ꯑꯣꯠ ꯅꯩꯔꯤꯕ ꯅꯥꯖꯔꯠꯀꯤ ꯖꯤꯁꯨꯅꯤ ꯑꯄꯣꯁꯇꯜ ꯄꯣꯜꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯣꯠꯄ ꯅꯠꯇꯦ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯑꯣꯠꯄꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯑꯣꯠꯄꯗꯣ ꯃꯉꯣꯟꯗ ꯑꯣꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯪꯖꯔꯛꯈꯤꯕꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝ ꯇꯣꯉꯥꯜꯂꯤ ꯑꯃꯁꯨꯡ ꯑꯀꯤꯕꯅ ꯊꯜꯂꯤ ꯆꯠꯄ ꯉꯝꯈꯤꯗꯦ ꯀꯣꯛ ꯉꯥꯎꯗꯨꯅ ꯃꯌꯥꯝ ꯃꯤꯍꯨꯟ ꯆꯣꯡꯗꯨꯅ ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯈꯛꯇꯪ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯇꯨꯝꯅꯕꯒꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯇꯨꯝꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯏꯅꯕꯤꯗꯨꯅ ꯐꯣꯡꯗꯣꯛꯍꯜꯂꯛꯏ ꯃꯗꯨꯗꯤ ꯅꯪꯅ ꯖꯤꯁꯨ ꯊꯥꯖꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯖꯤꯁꯨꯅ ꯀꯔꯤ ꯇꯧꯈꯤ ꯏꯄꯥ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯂꯥꯎꯖꯈꯤꯕꯅꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯍꯟꯕꯤꯔꯤꯕꯁꯦ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯄꯥꯕꯨꯡꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯎꯒꯅꯨꯀꯣ ꯑꯗꯨꯝ ꯐꯠꯇ꯭ꯔꯕ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨꯁꯨ ꯀꯥꯎꯒꯅꯨ ꯐꯠꯇꯕꯗꯣ ꯑꯗꯣꯝꯒꯤ ꯄꯣꯠꯂꯨꯝꯗꯣ ꯖꯤꯁꯨꯗ ꯁꯤꯟꯅꯧ ꯑꯗꯣꯝꯗ ꯑꯐꯕ ꯑꯣꯏꯍꯜꯂꯛꯀꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯐꯪꯖꯒꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯖꯨꯗꯤꯌꯥ ꯄꯨꯝꯕꯗ ꯁꯃꯥꯔꯤꯌꯥ ꯄꯨꯝꯕꯗ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯑꯣꯏꯒꯅꯤ ꯍꯥꯏ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯄꯣꯛꯄꯁꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯁꯦ ꯇ꯭ꯔꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯍꯣꯏ ꯑꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯝꯖꯕꯒꯤ ꯋꯥꯅꯤ ꯁꯦꯟꯇꯥ ꯀ꯭ꯂꯣꯁ ꯅꯠꯇꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕꯗꯤ ꯖꯤꯁꯨꯗꯤ ꯄꯣꯛꯈ꯭ꯔꯕꯅꯤ ꯑꯣꯜꯔꯦꯗꯤ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯄꯣꯛꯍꯟꯕꯤꯌꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯄꯣꯛꯍꯟꯕꯤꯌꯨ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯠꯇꯕꯅ ꯊꯛ ꯅꯤꯛꯄ ꯐꯠꯇꯕꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏꯕు ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯣꯔꯣꯛꯇ ꯍꯨꯟꯗꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯑꯗꯨꯅꯅꯦ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅꯗꯤ ꯁꯥꯎꯔꯦꯕ ꯅꯪ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯅꯨꯃꯤꯠ ꯁꯦꯝꯕꯤꯔꯛꯄ ꯂꯩꯁꯦꯝꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯈꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯃꯌꯥꯝ ꯌꯥꯔꯣꯏꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯁꯦ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯗꯣ ꯃꯌꯥꯝ ꯃꯄꯨꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯛꯂꯨꯛꯄꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯒꯤ ꯍꯣꯇꯦꯜ ꯑꯃꯒꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯀꯣꯛꯁꯦ ꯃꯍꯥꯛ ꯐꯠ ꯂꯥꯎꯅ ꯁꯥꯎꯒꯠꯂꯣꯏ ꯃꯍꯥꯛ ꯐꯠ ꯂꯥꯎꯅ ꯁꯥꯎꯗꯕꯅꯤ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯛꯂꯨꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤꯅꯦ ꯑꯩꯒꯤ ꯑꯝꯇꯪ ꯃꯄꯨꯒ ꯎꯅꯖꯒꯦ ꯍꯥꯏꯔꯁꯨ ꯀꯔꯤꯒꯤ ꯎꯅꯗꯣꯏꯕ ꯀꯥꯏꯅ ꯇꯧꯍꯜꯂꯛꯀꯅꯤ ꯁꯥꯎꯒꯠꯂꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯗꯨꯕꯨ ꯃꯄꯨ ꯑꯗꯨꯗꯤ ꯁꯥꯎꯔꯣꯏ ꯃꯌꯥꯝ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯥꯎꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯟꯊꯧ ꯍꯥꯏꯕ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯜꯂꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯀꯤꯡ ꯗꯦꯕꯤꯗꯁꯟ ꯍꯦꯜꯂꯣ ꯑꯦꯟ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯀꯤꯡ ꯗꯦꯕꯤꯗꯁꯟ ꯕ꯭ꯔꯗꯔ ꯑꯗꯨꯒ
ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯃꯦꯟ ꯏꯆꯥꯕꯨꯁꯨ ꯊꯥꯒꯠꯂꯤ ꯏꯃꯥꯅ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ 이마부수 나짜나 타겟처리 프라부 예수 크리스타나 마tam chuppada loinabibani imadi aduna imagi langtaknaba punamak prabhu jisuda langsanbiu ipa thagatchari haiduna haibiu ko ima aina khwaidagi prabhu jisu krista se amuk hena nungsiba helanbadi sak unadragasu thamoigi maridagi ima kaya pabung kaya iyamba kaya inaw kaya marup kaya iche ichen kaya ngasidi khangnahanbire जिसु ख्रिस्ट थाजब मचासिंगी ओइबा रिलेशन से मैम सोइबसु यादब सोइब का याब नते को इचे इचन काई कौरग फत्तब वखन का खनब याब नते यंबिउ मैम से पूरा स्ट्रिक ओइना कोइदा थंबिएबा मैम याम नुंसिबदो हेने हेने पोखल्ली हेन हाइजेगे असिगिसु यामना थागतचरी अदुगा चंदनिया होंग संगबमना ओजागी मफमदा ꯑꯩꯒꯤ ꯑꯉꯝꯕ ꯈꯔ ꯄꯩꯁꯥ ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯤ ꯖꯤꯄꯦ ꯇꯧꯖꯔꯛꯀꯦ ꯍꯌꯦꯡ ꯏꯚꯤꯅꯤꯡ 3 PM ꯑꯗꯨꯋꯥꯏꯗ I am sure in the name of Jesus ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯥꯒꯠꯆꯩ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯑꯣꯖꯥ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯨ ꯊꯤꯌꯨ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯛꯄ ꯏꯄꯥꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯊꯃꯣꯏꯗ ꯊꯋꯥꯏꯗꯀꯣ ꯑꯃꯁꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯁꯦꯜꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯇꯧꯖꯕꯁꯤꯗꯤ ꯏꯄꯥꯅ ꯄꯥꯛ ꯁꯟꯅ ꯑꯃꯨꯛ ꯇꯧꯍꯟꯕꯤꯕꯅꯤ ꯍꯟꯗꯛꯀꯤ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯖꯒꯗꯧꯕꯁꯤꯒ ꯂꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯇꯤꯗꯁꯨ ꯌꯦꯟꯖꯒꯦ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯕꯗ ꯌꯦꯟꯖꯒꯦ ꯑꯣꯖꯥꯒꯤ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯗꯣꯝꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯅꯅꯦ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯑꯁꯤꯗ ꯑꯗꯣꯝ ꯌꯥꯎꯕꯤꯌꯨ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯟꯊꯕ ꯑꯣꯏꯔꯣꯏ ꯑꯗꯣꯝꯗ ꯍꯦꯟꯒꯠꯂꯛꯀꯅꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅꯅꯦ ꯂꯥꯏꯔꯕꯗ ꯄꯤꯕꯁꯦ ꯃꯌꯥꯝ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯅꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯏꯄꯥ ꯏꯁꯣꯔꯅ ꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯂꯩꯖꯔꯤꯕꯁꯦ ꯏꯄꯥ ꯏꯁꯣꯔꯅ ꯍꯟꯕꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯌꯥꯝ ꯄꯩꯁꯥ ꯂꯩꯔꯝꯗꯦ ꯃꯌꯥꯝ ꯄꯩꯁꯥ ꯂꯩꯔꯝꯗꯦ ꯑꯩ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯊꯧꯔꯥꯡꯗꯒꯤ ꯏꯄꯥꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯁꯦ ꯑꯩꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯊꯃꯣꯏꯗꯒꯤ ꯄꯥꯡꯉꯤ ꯃꯥ ꯑꯩꯅ ꯄꯤꯔꯤꯕꯁꯤꯅ ꯑꯣꯗ꯭ꯔꯥ ꯃꯤꯡ ꯈꯛꯇꯪꯒꯤ ꯇꯧꯕꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯃꯤꯡ ꯈꯛꯀꯤ ꯇꯧꯕ ꯃꯥ ꯐꯦꯃꯁ ꯑꯣꯏꯅꯕꯒꯤ ꯍꯥꯏꯅ ꯇꯧꯕ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯕꯁꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯔꯁꯤꯅ ꯃꯉꯣꯟꯗ ꯄꯦꯟꯅꯕ ꯑꯣꯛꯅꯕ ꯇꯧꯖꯕ ꯄꯤꯖꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯏꯄꯥꯅ ꯄꯤꯔꯛꯄꯗꯒꯤ ꯃꯌꯥꯝ ꯗꯨꯀꯥꯟ ꯁꯦꯝꯖꯔꯦ ꯒ꯭ꯔꯣꯁꯔꯤꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯧꯖꯔꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯆꯪꯍꯟꯕꯤꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯇꯧ ꯑꯗꯣꯝ ꯏꯄꯥꯒꯤꯗꯃꯛꯇ ꯇꯧꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯀꯅꯥꯁꯨ ꯂꯩꯇꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯍꯤꯡꯕ ꯏꯁꯣꯔꯅ ꯇꯧꯍꯟꯕꯤꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯁꯥꯈꯤꯒ ꯂꯣꯏꯅꯅꯅꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨꯀꯣ ꯁꯔꯒꯗ ꯑꯗꯣꯝꯒꯤ ꯃꯅꯥ ꯁꯣꯏꯗꯅ ꯌꯥꯝꯒꯅꯤ ꯑꯗꯣꯝꯗ ꯍꯦꯟꯅ ꯃꯄꯥꯜ ꯅꯥꯏꯗꯕ ꯕ꯭ꯂꯦꯁꯤꯡ ꯄꯤꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯃꯇꯝꯗꯅꯦ ꯏꯄꯥ ꯅꯆꯥꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯩꯕ ꯃꯌꯥꯝ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩꯕ ꯃꯔꯝꯗꯤ ꯑꯋꯥꯕ ꯑꯅꯥꯕ ꯀꯣꯛꯍꯟꯕꯁꯦ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯊꯕꯛꯅꯤ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯑꯅꯥꯕ ꯍꯥꯞꯇꯣꯏ ꯅꯠꯇꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕꯁꯦ ꯑꯣꯖꯥ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒ ꯃꯇꯦꯡ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯈꯣꯏꯕ ꯋꯥꯔꯣꯛꯄꯝ
ipa ishor amen haiduna haibirei thagatchari oja thagatchari khoiba warokpam ipa ishor gi thaujalni oja mathangi comment asina lamabam pinu devi hallelujah praise the lord haibirei thagatchari praise the lord iche chen oibiriba lamabam pinu devi aduga mathangi comment se Denmark talent haibako hallelujah haiduna haibirei thagatchari sir hallelujah memcha rajkumari hallelujah 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 haiduna haibirei memcha rajkumari ima bu yam nungsijei ima karisu wabiganu ima di jisu krista gi macha nupini jisu ne ima bu yam nungsi ima gi anaba awabado prabhu jisu gi kalbari gi cross ta khangkhiba dakpham maduna ikheng aduna ima gi anaba awabadagi yam chawe ima aduna jisu kristana jisu krista bu kristada ngabiu jisu krista bu yengbiu ima gi awabadu nungaibadu onthokpu isanu aduga ima ikhoi nongmadi ikhoi thawai ga haksang ga khaina ga dobani ko ima aduna ishwar jisu krista gi manakta di ikhoi waba leiraroi naba leiraroi ima ikhoi shiba leiraroi haina su haibibani aduna jisu krista bu thajabiu ima jisu krista gi thaugal hena hena tawjage ima oina iche oina ichil naw singna igi damakta igi family gi damakta ishwar da prathana tawbiu mathangi comment se mathangi comment se kajio 399 na hallelujah praise the lord amen haiduna haibirei hallelujah hallelujah amen 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 thagachari itaise aitunan aibar aibun later আজকে আমি দেখি তোমরা জলদি আই গেছো আজকে তো অন্যবার আমার কল করলা আর আমি কল ব্যাক করতে পারছি না ঠিক আছে मैम अखोई वाटर सप्लाई थबक सूबा अखोई स्टाफ खर लामनी वारी सानाजरमनी बंगाली मरोनी मैम हाइजेबदो अखोई सिददी मैम जात से लोन पुल्ले मैम को बंगाली दसु देवनाथ अदुगदी पाल कायना दोदी देशवाली लोइना लेको मैम अदुना लोन से दम खंजनबसे फै मैम थागचरी मथंगी कमेंट से रोमेक्स हाउरिक रोमेश हाउ कीप हाइबको टीवी पथन पथेन हाइबको पथेन तेंगवांग इन हेन हालेलुया हाइदुना हाइबे थागचरी ओजा ओजाना हाइबिरैबसे ओजा मरोन सिदि फजना खंगजदरगसु ईश्वरबु थागतपनि हाइबसे ओजा आई खंगजै ओजा याम थागचरी एखोय ngасidi लोन मानादे अदुबु हयेंग जिसु ख्रिस्टगी मनाक्तदि सोना मानागदबनि कोजा याम नुंसी ओजा एखोय जिसु ख्रिस्टदा एखोय अमतनी ओजा एखोय sak unadregsu ishorna thamoigi mari amakak pinabiबनि ओजा थागचरी ओजा हेने हेने एखोयगी नुंसीबदो तैबंग मालेमदो उथोकमिनसी फत्तबा सावबना थल्लबा मिहातपना थल्लबा तैबंग पानबदा नुंसीबगी पाउजेल यनमिनसी कोजा मैतेलोनगी सेमले लानमीनी एखोय नुंसीबगी लानमी हिंसा थादोकलब लानमी हैना याम फजे ओजा को याम थागचरी ओजा थमोइदगी ओजाना कमेंट तौबिरकपगी दमकता मथंगी कमेंट से किंग डेविडसन अदु जॉन 3:16 ने हाइदुना हाय था होय होय चुमी ब्रदर चुमी अदुगा मथंगी कमेंट से लोंगजम नंदिनी हालेलुया 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 हाइदुना हाइबिरि थागचरी इचे हाइगदब्रा इचन हाइगदब्रा इमा हाइगदब्रा लोंगजम नंदिनी प्रभु जीसु ख्रिस्ट की मिंग हाइनिंगाय लेतना थागचरी अदुगा मथंगी कमेंट से निगिता सिंहा हालेलुया थागचरी पाइशोर आमेन हाइदुना हाइबिरि अखोगी इतेमा बुसु थागचरी याम नुंसी इतेमा प्रभु जीसु ख्रिस्ता इपा ईश्वरना इतेमा अमसुंग इतेमागी इमुंग मनुंग इपुरोइबा इचासिंग इतेमा मतम चुप्पदा लोइनेबिबो इसनु इपागी थौजालना वात्ता पादबा नादा येक्तबा अदुगा अचुम्बा इपागी लंबीदा हेन हेन पुबीबा चटपनबीबा ngamba ohenbisanu haiduna haijari thagachari iतेमा कमेंट तौबिरकपगी दमकता अदुगा मथंगी कमेंट से अनगोमंत हाइबको फोर ओजा नंगी नंबर अमतंग पिरमो हाइदुना हाइबी
ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔ ꯍꯥꯏꯖꯔꯝꯒꯦ ꯑꯣꯖꯥ ꯀꯣꯜ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯋꯥꯠꯁꯑꯞ ꯇꯧꯕꯤꯔꯛꯎ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯣꯖꯥ ꯏꯁꯟꯕꯤꯌꯨ 8471929423 ꯑꯝꯇꯪꯒ ꯍꯥꯏꯖꯔꯛꯀꯦ ꯑꯣꯖꯥ 8471929423 ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯔꯟꯖꯤꯇꯥ ꯗꯦꯕꯤ ꯑꯣꯖꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯕ ꯏꯃꯥꯅꯨꯑꯦꯜꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯏꯪꯂꯤꯁꯇ ꯁꯤꯁꯇꯔ ꯔꯟꯖꯤꯇꯥ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯍꯦꯟꯅ ꯍꯦꯟꯅ ꯍꯥꯞꯄꯤꯕ ꯑꯣꯏꯁꯅꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯂꯣꯏꯅꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯑꯃꯁꯨꯡ ꯑꯗꯣꯝꯅꯁꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯗꯕ ꯌꯥꯎꯗꯦ ꯃꯌꯥꯝ ꯐꯠꯇꯕꯁꯤꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯏꯆꯥꯅꯨꯄꯤꯁꯦ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯀꯧꯔꯤꯕꯅꯤ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯕꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯁꯨꯔꯦꯁ ꯂꯥꯏꯔꯦꯟꯖꯝꯅ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯨꯔꯦꯁ ꯂꯥꯏꯔꯦꯟꯖꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯉꯣꯃꯟ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯀꯤꯡ ꯗꯦꯕꯤꯠꯁꯟ ꯀꯀꯥ ꯑꯩ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯌꯥꯝꯅ ꯇꯁꯦꯡꯅ ꯑꯃꯁꯨꯡ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯍꯣꯏ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯄꯥꯝꯕꯁꯦ ꯍꯧꯅꯁꯥꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯄꯥꯝꯕ ꯅꯨꯄꯤꯅ ꯅꯨꯄꯥ ꯄꯥꯝꯕꯁꯦ ꯍꯧꯅꯁꯥꯅꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤꯀꯣ ꯍꯣꯏ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁꯣꯔꯗꯁꯨ ꯍꯥꯏꯖꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯤ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯣꯡꯕ ꯅꯥꯏ ꯑꯗꯨꯅ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯄꯥꯝꯕꯗꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯖꯔꯒꯗꯤ ꯐꯤ ꯑꯃꯈꯛ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯅ ꯈꯜꯂꯣ ꯐꯤꯗꯨꯗꯒꯤ ꯍꯦꯜꯂꯛꯄ ꯐꯤ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯄꯥꯝꯕꯗꯣ ꯑꯃꯗꯨꯒ ꯑꯃꯨꯛ ꯍꯦꯜꯂꯛꯄꯅꯦꯕꯀோ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛ ꯊꯤꯔꯁꯨ ꯃꯍꯥꯛꯅ ꯃꯈꯣꯡ ꯇꯦꯛꯈ꯭ꯔꯁꯨ ꯑꯦꯛꯖꯥꯝꯄꯜꯅꯤꯀో ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯣ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯈꯪꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯗꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯐꯅꯕꯒꯤ ꯃꯍꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯣꯝꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯊꯨꯡꯅꯕꯁꯨ ꯑꯣꯏꯌꯨ ꯀꯣꯟꯅꯈꯣꯏ ꯑꯩꯁꯨ ꯅꯨꯡꯁꯤꯕꯁꯦ ꯐꯖꯅ ꯈꯪꯖꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤक ꯃꯇꯝꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯗꯒꯤ ꯑꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯄꯥꯞ ꯇꯥꯍꯜꯂꯦ ꯅꯨꯡꯁꯤꯕ ꯐꯠꯇꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯒꯗꯧꯕꯅꯤꯀꯣ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯐꯃꯨꯡ ꯃꯥꯡꯊꯣꯛꯇꯁꯅꯨ ꯍꯥꯏꯕꯀꯣ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯌꯥꯕꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕꯤꯌꯨ ꯀꯣ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯧꯕ ꯊꯕꯛꯁꯤꯡꯀꯣ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯍꯛꯁꯤꯡ ꯑꯗꯣꯝꯅ ꯇꯧꯈꯤꯕ ꯐꯪꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯣꯝꯒꯤ ꯏꯔꯥꯜ ꯂꯩꯔꯒꯗꯤ ꯍꯥꯏꯗꯣꯛꯄꯤꯌꯨ ꯃꯌꯥꯝ ꯁꯦ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯏꯁꯣꯔꯅ ꯀꯣꯛꯄꯤꯒꯅꯤ ꯀꯣꯛꯄꯤꯕꯇ ꯉꯝꯕ ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯥꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯄꯥꯡ ꯇꯤꯡꯕ ꯃꯇꯝꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯨꯔꯥꯜꯂꯕ ꯃꯆꯤꯟ ꯊꯤꯕ ꯃꯌꯥꯝ ꯌꯦꯡꯉꯨ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯅ ꯄꯥꯡ ꯇꯤꯡꯉꯕ ꯅꯨꯄꯥ ꯑꯃꯅ ꯖꯤꯁꯨ ꯅꯪꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕꯗ ꯑꯩꯕꯨꯁꯨ ꯈꯔ ꯅꯤꯡꯁꯤꯡꯕꯤꯌꯨꯗ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪ ꯉꯁꯤꯃꯛ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯆꯠꯀꯅꯤ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯠꯇꯕꯗ ꯇꯧꯔꯛꯄꯗꯣ ꯁꯦꯀꯦꯟ ꯑꯃꯗ ꯏꯁꯣꯔꯅ ꯃꯥꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯅ ꯉꯥꯖꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯁꯤꯅꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯍꯥꯠꯀꯤꯝ ꯍꯪꯁꯤꯡ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ
ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯃꯥꯏꯕꯝ ꯅꯤꯔꯃꯂꯥ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯣꯀꯦꯁ ꯀꯧꯏ ꯀꯦꯔꯦꯂꯥꯗ ꯕꯥꯏꯕꯜ ꯇꯝꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯗ ꯂꯣꯏ ꯃꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯁꯨ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯕꯗ ꯇꯨꯁꯟꯕꯗꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗꯣ ꯈꯔ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯥꯏꯕꯝ ꯊꯥꯒꯠꯆꯔꯤ ꯃꯥꯏꯕꯝ ꯅꯤꯔꯃꯂꯥ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯗꯃꯛꯇ ꯍꯥꯏꯖꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯅꯥꯕ ꯂꯩꯔꯒꯁꯨ ꯌꯥꯝꯅ ꯐꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯃꯥꯅ ꯌꯥꯝ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯏꯁꯣꯔꯗ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯃꯆꯥꯅ ꯃꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯁꯤ ꯏꯁꯣꯔꯅ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯉꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯤꯔꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯣꯝ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯃꯇꯝꯗꯀꯣ ꯇꯨꯝ ꯍꯧꯒꯠꯂꯒ ꯍꯥꯏꯖꯕ ꯅꯨꯡꯊꯤꯜꯒꯤ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯃꯤꯗꯥꯡꯗ ꯇꯨꯝꯃꯝꯗꯥꯏꯗ ꯍꯥꯏꯖꯕ ꯃꯇꯝꯗꯅꯦ ꯅꯨꯄꯥ ꯑꯣꯏꯕꯤꯔꯤꯕ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯟꯕꯤꯌꯨ ꯑꯗꯨꯒ ꯄꯥꯏꯁꯜꯂꯒ ꯍꯥꯏꯖꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯉꯥꯡꯁꯤꯡꯒꯤꯃꯈꯨꯠꯁꯨ ꯄꯥꯏꯁꯤꯟꯕꯤꯔꯒ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯍꯔꯥꯎꯅ ꯂꯩꯕꯁꯦ ꯏꯁꯣꯔꯅ ꯍꯔꯥꯎꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯍꯔꯥꯎꯍꯟꯗꯕ ꯁꯥꯎꯍꯟꯕ ꯈꯠꯅꯍꯟꯕꯁꯦ ꯏꯁꯣꯔꯅ ꯅꯠꯇꯦ ꯐꯠꯇꯕꯅꯅꯤ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯃꯇꯩ ꯃꯅꯥꯎꯁꯦ ꯏꯁꯣꯔꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯄꯥꯝꯃꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ WRATHN ꯀꯣ ꯑꯣꯖꯥ ꯗꯌꯥꯅꯟ ꯆꯔꯆꯇ ꯀ꯭ꯔꯣꯁ ꯑꯃꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯨꯔꯇꯤ ꯍꯥꯞꯄꯁꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯟꯖꯩ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯂꯤ ꯍꯥꯏꯅ ꯂꯧꯈꯤꯅꯤ ꯏꯁꯣꯔꯒꯤ ꯁꯪꯗꯤ ꯊꯃꯣꯏꯗꯅꯤ ꯏꯁꯣꯔꯅ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯨꯔꯇꯤ ꯅꯠꯇꯦ ꯑꯁꯤꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯏꯄꯥ ꯏꯁꯣꯔꯅ ꯃꯍꯥꯛꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤꯕ ꯍꯥꯏꯔꯤꯕ ꯀ꯭ꯔꯣꯁ ꯑꯗꯨ ꯊꯝꯖꯕꯅꯤ ꯈꯨꯠꯅ ꯁꯥꯕ ꯃꯨꯔꯇꯤ ꯃꯤꯑꯣꯏꯕꯒꯤ ꯃꯨꯔꯇꯤ ꯁꯥ ꯉꯥꯒꯤ ꯃꯨꯔꯇꯤ ꯁꯥꯔꯒ ꯊꯝꯖꯕ ꯅꯠꯆꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯞ ꯀꯣꯛꯄꯤꯈꯤꯕ ꯀ꯭ꯔꯣꯁ ꯑꯗꯨ ꯈꯛꯇꯅꯤ ꯊꯝꯖꯕꯁꯦ ꯑꯣꯖꯥ ꯁꯤ ꯃꯨꯔꯇꯤ ꯅꯠꯇꯦꯀꯣ ꯃꯨꯔꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯥꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯇꯧ ꯇꯝꯃꯒ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯁꯥ ꯉꯥꯒꯤ ꯃꯤꯇꯧ ꯇꯝꯃꯒ ꯇꯧꯕꯗꯣ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯁꯦ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯀꯤ ꯃꯄꯥꯜꯅꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯕꯅꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣꯝꯅ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕ ꯉꯛꯇꯅꯤ ꯏꯁꯣꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯁꯤꯗꯤ ꯀ꯭ꯔꯣꯁ ꯑꯗꯣ ꯏꯄꯥꯕꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗꯤ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞ ꯙꯔꯃꯗꯒꯤ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯛꯄꯅꯤ ꯈꯨꯔꯝꯅꯕꯒꯤꯗꯃꯛꯇ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁ ꯑꯗꯨꯒꯤ ꯄꯥꯡꯒꯜꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥ ꯊꯝꯖꯕꯅꯤ ꯑꯃꯁꯨꯡ ꯀ꯭ꯔꯣꯁ ꯑꯁꯦ ꯃꯪꯂꯥꯟꯗꯁꯨ ꯏꯄꯥꯅ ꯊꯣꯛꯍꯟꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯁꯦ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯃꯌꯥꯝꯁꯦ ꯃꯁꯛ ꯎꯕ ꯐꯪꯗꯕ ꯃꯁꯛ ꯌꯥꯎꯔꯣꯏ ꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯨꯠꯇ ꯌꯣꯄꯤ ꯌꯩꯈꯤꯕꯒꯤ ꯃꯈꯨꯠꯀꯤ ꯑꯍꯣꯕꯁꯦ ꯂꯩꯔꯦ ꯃꯃꯥꯏ ꯎꯕ ꯐꯪꯉꯣꯏ ꯃꯈꯣꯡ ꯎꯕ ꯐꯪꯉꯣꯏꯀꯣ ꯑꯗꯨꯒ ꯑꯉꯧꯕ ꯐꯤ ꯁꯦꯠꯂꯤꯕꯁꯦ ꯃꯌꯥꯝ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯨꯔꯇꯤ ꯁꯥꯖꯕ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯡꯊꯣꯏꯔꯕ ꯏꯄꯥꯒꯤ ꯀ꯭ꯔꯣꯁ ꯑꯩꯈꯣꯏꯒꯤ
ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯆꯨꯝꯕ ꯀꯃꯦꯟꯅꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯂꯣꯏꯔꯛꯄꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯑꯩꯒꯤꯁꯨ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯈꯨꯔꯨ ꯆꯤꯛꯄꯒꯤꯁꯨ ꯌꯥꯎꯕꯤꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯇꯥꯕꯗ ꯏꯃꯥ ꯀꯞꯄꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯐꯪꯖꯒꯦ ꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯃꯥꯒꯤꯁꯨ ꯌꯥꯎꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯛꯀꯦ ꯌꯦꯝꯁ ꯌꯨꯝꯅꯥꯝ ꯑꯣꯖꯥ ꯑꯩꯒꯤ ꯏꯕꯣꯛ ꯃꯥꯙꯨꯔꯤꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯤ ꯍꯟꯗꯛ ꯖꯅꯋꯥꯔꯤꯗ ꯃꯥꯁꯦ ꯗꯥꯛꯇꯔꯅ ꯌꯥꯗꯦ ꯍꯥꯏ ꯃꯔꯝꯁꯤꯅ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯃꯥꯙꯨꯔꯤ ꯃꯍꯥꯛꯀꯤ ꯗꯃꯛꯇꯁꯨ ꯍꯥꯏꯖꯒꯦ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯍꯧꯅꯅ ꯐꯣꯡꯗꯣꯛꯆꯒꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏꯁꯦ ꯃꯥꯡꯂꯔꯣꯏꯗꯧꯕ ꯃꯉꯥꯜ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯖꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯕꯨ ꯊꯧꯒꯠꯆꯒꯦ ꯑꯗꯨꯒ ꯏꯁꯣꯔꯗ ꯑꯃꯨꯛꯇꯪ ꯆꯪꯖꯁꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯁꯣꯛꯄꯤꯌꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯂꯥꯡꯇꯛꯅꯕ ꯂꯩꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯕ ꯁꯥꯎꯅꯕ ꯈꯠꯅꯕ ꯐꯠꯇꯕ ꯂꯩꯕ ꯏꯁꯣꯔ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯏꯅꯥꯎꯕꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯊꯥꯖꯕꯤꯌꯨ ꯃꯌꯥꯝ ꯊꯥꯖꯕꯗꯅꯤ ꯍꯤꯗꯥꯛꯁꯦ ꯗꯥꯛꯇꯔꯗꯒꯤ ꯑꯅꯥꯕ ꯐꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯂꯥꯏꯁꯦꯟꯕꯤ ꯃꯄꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯂꯤꯡ ꯀꯟꯕꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕꯒꯤ ꯃꯊꯧ ꯇꯥꯏ ꯖꯤꯁꯨꯂꯩ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤꯅ ꯃꯤꯠꯅ ꯎꯗꯕ ꯈꯛꯇꯅꯤ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯑꯩꯅ ꯂꯧꯈ꯭ꯔꯕꯅꯤ ꯀꯥꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯊꯥꯖꯧ ꯍꯥꯏꯕ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦꯅ ꯃꯌꯥꯝ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯃꯅꯝ ꯅꯝꯊꯤꯔꯕ ꯃꯤ ꯃꯪꯐꯝꯗꯒꯤ ꯍꯧꯒꯠꯂꯛꯎ ꯍꯥꯏꯅ ꯍꯧꯒꯠꯍꯟꯕ ꯉꯝꯕ ꯏꯄꯥꯅꯤ ꯀꯣ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩ ꯁꯦꯝꯕꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯆꯤꯡꯇꯝ ꯏꯁꯤꯡ ꯀꯪꯐꯥꯜ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯁꯦꯝꯕꯤꯕ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯞꯀꯤ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔ ꯑꯍꯥꯟꯕ ꯑꯥꯗꯝ ꯑꯃꯁꯨꯡ ꯍవ్ꯋꯥꯕꯨ ꯁꯦꯝꯕꯤꯔꯛꯄ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯐꯖꯔꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯆꯥꯗ ꯂꯥꯏꯚ ꯊꯥꯍꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯦꯝꯆꯥꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯂꯥꯡꯇꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯑꯊꯦꯝꯕꯒꯤ ꯄꯥꯡꯒꯜ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯄꯥꯡꯒꯜ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀꯥꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯈꯥꯡꯈꯤꯕ ꯆꯩꯅꯥ ꯑꯗꯨꯅ ꯗꯥꯛꯐꯝ ꯑꯗꯨꯅ ꯅꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯗꯨ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯄꯕꯤꯇ꯭ꯔ ꯑꯥꯠꯃ ꯀꯧꯖꯔꯤ ꯏꯄꯥ ꯀꯧꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯗ ꯆꯪꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯆꯥ ꯉꯥꯛꯇꯅꯤ ꯏꯄꯥ ꯑꯩꯈꯣꯏꯗ ꯋꯥꯍꯟꯅꯕꯒꯤ ꯅꯥꯍꯟꯅꯕꯒꯤ ꯄꯩꯁꯥꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯑꯩꯈꯣꯏ ꯀꯌꯥꯝ ꯄꯤꯅꯤ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯧꯊꯣꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯏꯄꯥꯗꯒꯤ ꯐꯪꯉꯛꯄ ꯊꯧꯖꯥꯜ ꯑꯗꯨꯗꯤ ꯄꯩꯁꯥ ꯆꯪꯗꯦ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯀꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯀꯠꯈꯤꯕꯅꯤ ꯏꯄꯥꯅ ꯄꯦꯟꯕꯤꯈ꯭ꯔꯦ ꯏꯄꯥ ꯏꯁꯣꯔ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯁꯤꯡꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯔꯝꯕꯗꯣ ꯅꯆꯥ ꯗꯌꯥꯅꯟ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯅꯆꯥ ꯗꯌꯥꯅꯟꯅ ꯍꯥꯏꯔꯤ ꯏꯄꯥ ꯏꯁꯣꯔ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯑꯌꯦꯛꯄ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯥꯖꯔꯦꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯏꯄꯥꯅ ꯍꯥꯏ ꯅꯈꯣꯏꯅ ꯂꯤꯟꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯤꯆꯤꯛꯁꯤꯡ ꯅꯦꯠꯈꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯚꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯀꯅꯤ
ipa nahakki wahai ado thungba oirsanu taibang panbagi mafam pomnamakta chatuna taibang mi pomnamakta afaba wapau sandu thajaraba amasung baptize lauraba khudingmakpu kanbigani thajadaba adubu aranba tahangani khudamsing asi thajaba misinga loinagani mekoina aigi mingda bhutsing tanthokani prabhu jisu gi mingda fattabagi thawai leramba taragadi thokiba oisanu mekoina anauba lonsing ngangani mekoina linsing paikhatkani mekoina hu thaklabasu maduna mekoibu karisu amangba thokaloi mekoina anaba singi mathakta khut thambada fagani prabhu jisu ipana thogol tawhanbiriba macha amoina thamjari ipa ana ek fattabagi pangal pomnamak thokiba oisanu laibasibu yengbiriba yengbirakadoriba pomnamakki masada leramba ana ek punamak prabhu jisu gi ina chamthakiba oisanu prabhu jisu na yathang tawri anaba ek pafattabagi pangal pomnamak hakchang adu thadokduna chatko prabhu jisu gi yathangni prabhu jisu siduna fomduna hingatpa Emmanuel gi yathangni alpha amasung omega gi yathangni sargada leiba sargadur singna thagatnariba ipa ishwar gi yathangni amambagi pangal mangkhibo isana marang kaiba yingthaba lakpo isanu ana ek kokchabagi haraubado prabhu jisu na pinabibo oirasanu nungsirba chilna uche chalima pabung sing thawai sengbagi pangal na adomdagi leramba anaba ek pomnamak to prabhu jisu gi mingda sokpirabani pomnamak lokthokpirabani pomnamak kokhibo oirasanu ingthaba pinabibo oirasanu ipa ingthaba pinabi prabhu ꯑꯩꯈꯣꯏ ꯊꯥꯖꯩ ꯅꯍꯥꯛ ꯑꯍꯤꯡꯕꯅꯤ ꯊꯥꯖꯩ ꯏꯄꯥ ꯅꯍꯥꯛ ꯏꯁꯣꯔꯅꯤ ꯊꯥꯖꯩ ꯅꯍꯥꯛ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯊꯥꯖꯩ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯦ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯊꯥꯖꯩ ꯏꯄꯥ ꯏꯄꯥꯅ ꯍꯥꯏ ꯑꯅꯥꯕꯁꯤꯡꯅ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯏ ꯅꯥꯗꯕꯁꯤꯡꯅ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯗꯥꯛꯇꯔꯗꯤ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯅꯤ ꯏꯄꯥꯗꯒꯤ ꯍꯥꯏꯖꯔꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯄꯦꯁꯦꯟꯁꯤꯡ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡ ꯅꯆꯥꯅꯨꯄꯥ ꯅꯆꯥꯁꯨ ꯅꯨꯄꯤꯁꯤꯡꯒꯤ ꯑꯅꯥꯕꯁꯦ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯅꯉꯣꯟꯗ ꯏꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯒꯗꯒꯦ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯒꯤ ꯏ ꯊꯥꯗꯕꯤꯈꯤꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯅꯥ ꯑꯌꯦꯛ ꯂꯥꯡꯇꯛꯅꯕꯒꯤ ꯐꯠꯇꯕꯒꯤ ꯌꯦꯠꯂꯝꯕꯒꯤ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯒꯗꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨ ꯏꯪꯊꯕꯒꯤ ꯃꯄꯨ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯀꯠꯆꯔꯤ Hallelujah, hallelujah, hallelujah. Amen, amen, amen. Praise the Lord. Thagachari, mayam punamak kinose adumna prayer tawbiba pratana tawbiba taragadi kamenda amen and habiramo adumgi anai kidamakta oiragadi soidana ishorna adumgi anai punamak lauthok pirabani habase mayam adum thajibiu ko aina hoji phamjaribasi mayam aigi dukan gi mamangni mayam se dukan gi su mamang oiba ipagi sanglen gi mamang dini thagachari mayam punamak comment tawbirakpa gidamakta ईश्वर की थौजाल मतम चुप्पद लोइनबिउ मयाम पुनसि नुंसांगबो ओइगनी यंगबिउ अइना सेमजरिबा इपाना सेमन थौगल तौहनबिरिबा इपागी थौगल असिदा यंगबिरिबा मयाम पुनमक अदोम पुनसि नुंसांगनी वात्ता पादबो ओइगनी नादा येक्तबसु ओइगनी अदोमदा ईश्वरना थोंग मयाम अमा हांगदोरकनी को थागचरी मेमचा राजकुमारी आमेन आमेन हाइदुना हाइबिरे थागचरी अदुगा माइबम निर्मला आमेन अदुगा सिल्विया आमेन रंजिता आमेन अदुगा जेंगरान हिमे आमेन बबीता सिंह आमेन गॉड ब्लेस यू इबुंगो हाइदुना हाइबिरे थागचरी मा नुसिरबा चिलना उचे चल सिंह आइगी लाइफ से लोसिनजरगे मयाम क्रिसमस की निमित्ता नचाना ननावना अइना खंजरिबा blanket yenjabase asigidamaktsu mayamna prathana tawbiu aduga karigumba adomna ngambiba taragadi soidana mateng tawbiramo mayam tawjagadoriba estimate yam chawba ko mayam 1 lakh ama henba gi estimate ni en tawjaribase blanket amada lising amaga chani yankhai muki estimate lakpane aduna blanket cham oiragadi lakh amaga khare hele mayam adubu mayamna so happy rei adubu asinadi okadawu nate mayam yamna hujik tum sengna hajaragadi कहीं तौरे मैम हुजिकसे मैम हापीरपद लुपा लिंग 15 मुक लाए चंगदौरीब सेंफमना लुपा लाख लिंग 10 मुक चंगदौबनी ईश्वरना सोयदना ओहनबिगनी मैम थागचरी मैमनसु प्रेयर निंगसिंगबिउ कनागुमसिंगना ngambib तारगदी मतेंग तौबिद्रिब तारगदी प्रभु जीसु ख्रिस्टगी क्रिसमस की सेंथोइरब मतम असिदा अइना खंजरिब आशा से थुंजनबगी दमक्ता मतेंग तौबिरमो हाइजरगा लोसिनजरगे मैम थागचरी यंगबिरिब पुनमक पुहेने हेने लोइनबिबो इसनु
ꯍꯦꯄꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤꯁꯦ ꯇꯈꯦꯜꯂꯝꯕꯝ ꯁꯤꯀꯦꯟ ꯀꯣ ꯑꯃꯦꯟ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯇꯩ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯑꯅꯥꯕꯁꯦ ꯐꯕ ꯑꯣꯏꯖꯒꯦ ꯑꯃꯦꯟ ꯁꯣꯏꯗꯅ ꯐꯕ ꯑꯣꯏꯖꯔꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯛꯄ ꯕ꯭ꯂꯦꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯏꯪꯊꯕ ꯑꯣꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯇꯩ ꯏꯅꯥꯎ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯏꯪꯊꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯑꯅꯥꯕꯗꯣ ꯖꯤꯁꯨꯅ ꯍꯦꯟꯅ ꯆꯥꯎꯋꯤ ꯍꯥꯏꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯂꯧꯊꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯧꯊꯣꯛꯄꯤꯔꯦ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯅꯍꯥꯛꯀꯤ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯈꯥꯡꯈꯤꯕꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯋꯤ ꯏꯄꯥ ꯅꯪꯅ ꯈꯥꯡꯈꯤꯕꯗꯨꯗ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯂꯪꯁꯤꯜꯂꯦ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯦ ꯏꯄꯥ ꯅꯍꯥꯛꯅ ꯀꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕꯤꯌꯨ ꯊꯥꯒꯠꯄꯤꯌꯨ ꯃꯤꯀꯨꯞ ꯑꯃꯗ ꯊꯣꯛꯈꯤꯒꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯇꯥꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ